Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Raja sigi tongan ba mafam singda ngasi nakal ani gi marakta akan mamongda khut thonobagi thaudokta mioi ani leikidre kharana chokle Rajapal Anusha weekend hairi highway singda namdana sel khaiba lut toba aingi wangmada tax khongopagi thabak chathariba asigi matangda griha mantri thabak lokot pinaba khangan ki belaire Kuntra mga suba National Road Safety Man ki saruk ama oina ngasi Raja sigi tongan mafam singda lambi kudong tiba thodok sing thok tunabaga miyambu bab tanbagi thorom sing pangthokre Lagliba chahiu ahum asida sarkarna community radio station lising ama lingnaba pandam thamli haina information amasung broadcasting mantri Anurag Singh Thakur na phongdokre amasung Pradhan Mantri Narendra Modi amadi UAE gi Rashtrapati Sheikh Mohammed bin Zayed ka yana warol kayamrum sahi tawnakre Raja sigi tongan ba mafam singda ngasi nakal ani gi marakta akan mamongda khut thoknakre nongmai kapnabagi thodok asida mioi ani nongmai na pandran laikidre khara amana asok apan nanglei hairi Police ki paun hai ngasi ayuktagi hauna Kangpokpi jila gi Yaingangpokpi police station gi manung chan laiba Bunpi area gi Saibol village ta akan mamongda nongmai kapnaki thodok aduda cycle legi mioi ama laikidabaga loinana mioi ahum asok apan nangki Imphal is dilagi Pukhau Santipur gi chingthakta nongmai kapnabagi thodokta Pukhau Santipur gi mioi ama laikidre hari masiga loinana raija sigi tongan ma mafam sing kadangbam kautruk na singba mafam sing dasu nakal ani gi marakta khut thokna ki hari amaromda security force na ngasi raija gi oiriba santi raksa gi phibam asi yenglaga akan ba mongda sexual thorang sing lokhat ki central security force sing na maruina central amadi state highway sing da achat ok sing check tawga loinana irang leiba mafam sing gi akoibada mikup na hong sing na leiki hiram masigi matangda paudam ama ngasi Manipur gi tongan ba mafam singda khuthokna kre hojik aina leijariba mafam asi Imphal East jila gi nongada thongkhong dani mafam asi da hojik security force na lambi da lakwa achat awong sik check tawduna pamda ba thodok sing makha ta na thoktana ba honari sabungkhok tamna chatkada ba lambi asi dadi media kangbu yauna mioi sing lambi thaiduna chalhali hojik maike song gi mera pai sing thoroktuna lambi da leiri amarom dana hojik su athapadagi nongmai kapagi makhol tari Akasbani Imphal gi pau gi damak nongada dagi Waikhom Chitradhani Security Force na ngasi Churachampur jila gi Pigel Jangkhul da thi humbagi thabak chathakre hari Security Force na Bishnupur jila gi Ngachau Pokpi kulda su thi humbagi thabak chathaki maduda yumthong sam yangkhairong gi mioi chatuklom masak khangdoki amaromda Security Force na Sugunu Police Station gi manung chanba Tangjeng Khunau amadi Thawal jila gi Chandrakhong amasung Tekcham mamang laikai da thi humbagi thabak chathaki hari thi humbagi thabak aduda mipha mipun gi pau leite Kaksing jila gi athauba singi ningching kubam managing committee amadi imung manunga loinana jila asigi machim nauk singda ngangom navy gi leirol chanbagi thorong ngasi pangthokre ngangom navy mamang sehi gi me kunipan dagi thiba khangdana leirakibani adubo raija police na ngangom navy gi saru polang Chandel jila gi Sokom khuldagi January 13 da phangkibani Jaliarong Students Union Manipur amasung Federation of Civil Society Organization Folks ki marakta yanaba ama prakre hari mamang thagi kumapanda thokiba thokdok amagi matangda sangstan anigi miutsingna mifam pangthoklaba matungda yanaba purakibani hari maramaduna raija sigi hojik luraba tampham asida miyam marakta bhab tanadaba thokdok thoktanaba honabiu haina Folks amadi Jaliarong Students Union gi president sahi tawduna thadokpa cherol amana khangalakle Manipur Bidhan Sabha gi Business Advisory Committee gi mifam hayeng nungtil pangthok lagani Manipur Bidhan Sabha gi adaksa gi office chamber da pangthok kadriba mifam aduda tha sigi kunipan dagi haugadoriba tarani thoi suba Manipur Bidhan Sabha gi maga suba session da khanagadaba business sing laptop kani hari Akasbani Imphal na leptana sandoliba thoram mikap thoklasi tarama thoi suba tangkakta laichuruba singbu layeng biriba singi thokdang haiba tangkak asi hayeng ayuk pung tareta sandokani YouTube channel Akasbani Imphal da su thoram asi live streaming tokduna sandokani tabiriba pawasi Akasbani Imphal degini Akhil Bharatiya Transport Association gi mioi tarukna saba mihut kangbu amana ngasi Raj Bhavan da Rajapal Anusha Wikego nanduna transporter singna mayok nariba khudong sadaba singi matangda memorandum ama pisin kre mihut kangbu aduna Manipur da hojik chathariba kangluki irang asida transporter singna thauna fana raija sigi manung hunjinba mafam singda tangai fadaba polam sing phanganna ba honari hari Adumaku National Highway 2 amadi National Highway 37 da chathokrasin tawbada khudong sadaba kaya marum mayok na batanatana checkpoint sing da ain kaina tax khombi thabak chathari asiguma thawong asi yengsimbinaba Rajapal gi pungning chingchen ki
Transporter singi waka taraba matungda Rajapal hai makoina pukhalakliba hiramsing handakta Silongda pangthokiba mifamda Griha Mantri Amit Shah da khangan kibaga loinana National Highway singda chathariba ain yadaba thabaksing lephanaba thabak lokapiu haijakre. Rajapal hai highway singda namduna sel khaiba lut toba ain gi wangmada tanks khongotpagi thabak chathariba asigi matangda Security Advisor Chief Secretary amasung Mukhyamantri ga wa tanare. Manghai highway singda asigumba athingba si thingnanaba sarkarna khangan kiba leire. Rajapal hai transporter singna pukhalagliba wafam sing kendra gi lusingba singda khanghallagani. Kuntra manga suba National Road Safety Man ki saruk ama oina District Administration Imphal West na SP Traffic Control Police Wing ga kusam naraga ngasi tongan ba thauram sing pangthokre. Thauram gi saruk ama oina Imphal gi moirang khomda leba Manipur State Transport Gate amadi Imphal College mayada lambi gi khudong tiba karamna thooloidabage haibigi matangda miyambu gyan tahanba amadi pamphlet sing yanthokpa helmet uptana gari thorokpa singda helmet uphanba thauram asigi mapung oiba saktam oiki. Road Safety in India haiba hiramda class 7 digi 9 fawada tamliba mahiroi singi quiz competition ama Zonal Education Officer John Wan ga kusam naraga Iboton Sana Girls Higher Secondary School da pangthokre. Thawal Jilla da National Road Safety Man loisinbagi thawram ngasi District Administration sinduna DC Complex da pangthokre. Thawram da Road Safety Man ka mari lenana pangthokiba tongan ba sangdamnaba singda makok mathang takraba singda mana mathum piduna ikai khumnaba utki. National Road Safety Palangi saruk amoina None Jilla dasu Sarak Suraksha Jiban Suraksha haiba hiramda ngasi District Administration None na None Police amasung NSIDCL ga punna sinduna thauram pangthokre. Ngarang ahuba numita lambida asoyangam thoktanabagi matangda Charoi Chagot Long High School nungba NSSBAV School Rengpang amasung Tengkongjang Higher Secondary School none da tharong kaya pangthoki. Ngasi nini chanba numita miyambu bahaptahan ba amadi akoibagi phibam ngaktuna thambagi matangda bike rally ama chatki hairi. MSPDCL na tongan mafam singda sathakiba reta mailana sizinarambagi-damak Yaripok Subdivision Area dagi miyoi ama amasung Laimakhong Subdivision Area dagi miyoi ani punna miyoi ahum phagale hari. Amaromda Lamlong SD1 gi makhada laiba prepaid meter pandriba consumer singna khumban lampakta laiba Lamlong SD1 da laktuna prepaid ki khudong saba launanaba appeal tawrakli. American Oncology Institute Babina Specialty Hospital Khabai Soina Social Welfare Vibaka punna sinduna breast cancer amasung cervical cancer gi matangda miyambu bahaptan bagi thoromama ngasi Social Welfare Vibakta pangthokre. Thoramda Social Welfare gi Director Ngangom Utamna breast cancer amasung cervical cancer gi matangda miyambu bahaptahanaba thoram sing pangthokgi tangai phadaba panki. Thoramaduda Senior Consultant Radio Oncologist Dr. T.H. Tomcha Singh, American Oncology Institute Babina Facility Director Manas Mazumdar Anina tongan bahiram singda wangangki. Haujik chathariba Manipur University na lawba ani suba amasung manga suba semester parikada Lilong Haurebi College Center da MA card laktaduna parikha thahanre haina mahiroi kharana media da phongdorliba wafam asi yumpham yaugdabani haina Lilong Haurebi College ki principal na thadropa cherol amana khangalakli. All Jiribam United Club Association linkakibagi kuntaret suba kumon thoram ngasi association asida pangthokre. Thoram maduna All Jiribam United Club Association ki President M Maipaksana amadi apunba Jiribam Maira Paibi ki President S Susila Devi na singba saruk yaki. Thoram gi saruk amo oina lup singi lusingba sing amadi paumi singda kudolpor piduna ikai khumnaba utki. Sai Sports Complex sa Satariba Tarahumdoi Suba Said Manoranjan Singh Memorial Open Football Tournament ki ngasi saniki ba ahanba match ta Sagolban United na FCR Nonebu Panjil Anisno da Thoiki. Atopa match amada Trau FC na Juvenile Club Sagolban bu Panjil amasino da Thoiki. Tournament asi IGP Manipur amasung Nagaland CRPF na Ampha amasung Imphal West District Football Association ga punna sinbani. Bulgaria na yumbu oiduna pangthokiba humudra manga suba International Boxing Tournament Bharat ki mahut sinduna saruk yaruba Manipur ki boxer Barun Singh Sagol semna kilogram nifu nepang ki kalmupta lupa ki takaman panglakle. Akasbani Imphal ki pau tabiri. Malim gi radio ki numit ngasi laibak sinba thungba da pangthokli. Radio a century informing entertaining and executing haiba hirams da pangthokli. Radio na miyam da ipau phangan bada lawriba thodang asi miyam punna khangminaba numit asi sahi kudingi World Radio Day haina palan tawduna lakli.
Information amasung Broadcasting Mantraloy na hari numit asida radio na tongan ba kala sanskriti amadi kangluk kayagi miyoi singi marakta punsin aduna amaga nungsi sana na laimina na ba lauri ba thokdang asi khangmina na ba pandamda pangthokpani numit asiga marilena na Akashbani da sandokpa nei sos nei kahani a radio journey with Srimati Irani ge aroiba episode ta Rashtrapati Draupadi Murmu na mahaki punsiwari amadi rajniti ki khongsaki matangda wafam kaya phongdokki Kendra ki Information amasung Broadcasting Mantri Anurag Singh Thakur na hairi ingkumja lising ani tara maida sarkar asi hek lakpadagi community radio station sing pungning thogotuna makhoi gi damak lupal laktare makhai senthang oina pithaki manghai kha bharat leiriba radio station cha matara tre ningthi na chalai hanna ba honabada pungning thogotpagi tangai phadaba lei Mantri Nahai Sabka Sat Sabka Bikas Oinabagi Damak Community Radio Sing Lam Gilola Santokpa Yam Namak Tangai Pade Manghai Lagliba Sahi Ahum Asya Sarkarna Community Radio Station Lising Ama Lingna Bapandam Tamli Mantri Nahai Community Radio Sing Asida Advertisement Sing Minute Taretagi Nipan Pawada Lupa Yankai Mari Dagi Humudra Mari Lauraga Santokpa Yagani प्रधानमंत्री नरेंद्र मोदी ना यूनाइटेड अरब इमिरेट्स UAE की राष्ट्रपति शेख मोहम्मद बिन जैद का लेबाक अनि की अबा मिफम पांगथोक्तुना यानवारोल कयामरुम सही तौनक्रे UAE की नुमित निनी की खोंगचतंगसी प्रधानमंत्री नरेंद्र मोदी अबू धाबी दा थुंगिबने प्रधानमंत्री नरेंद्र मोदी अमसुंग UAE की राष्ट्रपति ना अबू धाबी दा UPI की रुपे कार्ड सिनबा हौदोकी तुंगदा अबू धाबी दा लेबा भारत मसासिंगना प्रधानमंत्री ओके प्रधानमंत्री ना अबू धाबी दा लेबा होटल दा हेक थुंगलबदा भारत मसासिंगना भारत माता की जय हाइबा खोलावगा लोइनना प्रधानमंत्री बु तरामना ओकी तुंगदा जय स्पोर्ट्स सिटी स्टेडियम दा पांगतोपा थौरम अमदा प्रधानमंत्री ना भारत मसासिंगदा वांगांकी महाराष्ट्र की हानगी मुख्यमंत्री अमसुंग कांग्रेस लुसिंगबा अशोक चव्हाण ngasi BJP दा यावक्रे महाक ngarang कांग्रेस तगी तोकले हाइना लाउथोखरबनी महाराष्ट्र की उप मुख्यमंत्री देवेंद्र फडणवीस महाराष्ट्र BJP की मकोक चंद्रशेखर बावनकुले अमसुंग मुंबई की BJP मकोक आशीष सेलर याव थौरम अमदा अशोक चव्हाण BJP दा यावखिबनी मराठावादा लमदंगी नांदेड जिला दगी हौरखिबा अशोक चव्हाण नांदेड लोकसभा केंद्र की MP सु ओइरम्मी Central Bureau of Information CBI na lupa lak humbudra mathoy lising yangkai rom lana sinaki habigi maralda Delhi amasung Nagaland gi mafam tara mathoy da thihumgi thabak chathakre thodok aduda seja thumjaga mari lenana Nagaland gi additional secretary yauna myoi ahungi mathakta case lokale CBI na thokpa cherol aman hai thihumgi thabak aduda mari lenaba che chang kayamarum chu phagat pangamle hari CBI na Agriculture Vibhag की Additional Secretary, Deputy Conservator of Forest अमसुंग Animal Husbandry Vibhag की Veterinary Assistant Surgeon अमगी मथक्ता केस लोकले मखोय अहुम असी Project Focus की मखादा नागालैंड थबक तौबनी हरी मखोय न दिमापुरगी दिल्ली तमना एरोप्लेन दा चटपदा सेल्सिंग अदु फागत पंगम किबनी मखोयबु इनकम टैक्स विभाग ना वहांग पहुंग चथरी हरी केंद्र की लौसिंग मंत्री अर्जुन मुंडा हरी सरकार असना लौमी सिंग वारी सानदुना हिरम खुदिमकी वारोसिन पुरकनबा थौरांग तौरी पाउमी सिंग वांगांगबदा श्री अर्जुन मुंडा हाई लौमी सिंग खक ngaktuna thamba haibasi सरकार असigi थौदांगनी मांगनाई लौमी सिंग वाथोक असि राज्य सरकार गा मरी लेनबना मसिगी मतंग दा खनदुना वारोसिन पुरकनबा फोरम अमा सेमबगी तंगाई फदबा लई Joint Entrance Examination G 2024 की for लाउथोकले National Testing Agency ना हाई कैंडिडेट कुलुमदोइना परीक्षा असिदा सादा सामा मार्क फंके Engineering Entrance Examination असिगी दमक कैंडिडेट लाक्तरा माथोई लिसिंग हुमुद्रा परीक्षा थाकी सादा सामा मार्क फंकीबा कैंडिडेट सिंगी मनुंगदा तेलंगाना दगी तरेट आंध्र प्रदेश राजस्थान अमसुंग महाराष्ट्र दगी अहुम हरियाणा अमसुंग दिल्ली दगी अनि गुजरात कर्नाटक अमसुंग तमिलनाडु दगी अममम ने अरोइबदा मरोइबा पाउ राज्य सिगी तोंगान तोंगान मफम सिंगना ngasi nakal ani gi marakta akanba mongda khut thonabagi thokdokta mioi ani laikhidre kharana sokle राज्यपाल अनुसुया विकेन हाइरी हाईवे सिंगदा नमदना सेल खाइबा लुटतौबा आइन gi wangwada tax khongapagi thabak chathariba asigi matangda गृह मंत्री दा thabak lokhatpinaba khangan kiba leire कुंट्रा मंगा सुबह नेशनल रोड सेफ्टी मन की सरुक अमा ओइना ngasi राज्य सिगी तोंगान तोंगान मफम सिंगदा लंबी gi khudongtiba thokdok sing thoktanabagi miyambu bhap tanbagi thoram sing pangthokre लाकलिबा चही अहुम असिदा सरकारना कम्युनिटी रेडियो स्टेशन लिसिंग अमा लिंगनबा पांदम थमली हाइना इन्फॉर्मेशन अमसुंग ब्रॉडकास्टिंग मंत्री अनुराग सिंह ठाकुर ना फोंगदोकरे अमसुंग प्रधानमंत्री नरेंद्र मोदी ना UAE की राष्ट्रपति शेख मोहम्मद बिन जैद का याना वरोल कयामरुम सही तौनक्रे पाउ लोइजरे